once again welcome to the fourth episode of The Weekend Jam by Studio Dominance. Ngasigi The Weekend Jam gi marishuba episode asida naha hal khaidana miyam na thoidok hendokna pamnariba artist amakhak miyam gidamak puduna lakchari. Artist asi miyam da saktak chage miyam punna artist asibu taram nok minashi ahanbada Ajoy Keisham ekoi studio sida taram nok chari. Chari. Thank you. Yam nungaije ngasi se khoi gi thoram se hodok po oina ko khoi gi YouTube te so khoi live session chathari adu horen su comment ta isai ka ama khan bagi khudong cha basu miyam da sinajari hai tare khangning ba miyam ama so ado hodok pa se khoi gi isai ama khakna miyam se putna hodok mina se hai ba se thamjege do ai se guitar khonga dum tawrake yani that mayam je folk sak pani ha guitar khongi no waro bigano maram di instruments is in a guy how doctor mane makal ne have that mine thank you and by say city puna from lamdam Manipur Malay bag say tajaba say makudol tam sige say soy kibilan kibiyaw busu tag thongba musung uza singna musung miyan mga piyo hay na I'm Haizari. Kanglay sana pung mayol nilay na da kabadi lamdam ni Kanglay sana pung mayol nilay na da kabadi lamdam ni kagawanga na sang balam nong pop nong chup ten balam kagawanga na sang balam nong pop nong chup ten balam khay na yang ko marum thong ni lai na da thabadi lamdam ni kanglay sana pung mayol ni lai na da thabadi lamdam ni awang thangba na mai cây da awang thang ba na mai cây da awang câu bru supa câu bru câu nu ni na awang thang ba na mai cây da awang câu bru supa câu bru câu nu ni na awang kun khi awang kun khi ngak pana inna chikna pan phari bilai na da thabadi lamdam kanglay sana pung mayol nilay na da thabadi lamdam hen ba nong chu tam ya da loya lak pa na ngan thoi ba lam ni hen ba nong chu tam ya da loya lak pa na ngan thoi ba lam ni lai na da thabadi lam dam ni lai na da thabadi lamdam ni kanglay sana pung mayol nilay na da thabadi lamdam ni
ꯑꯩ ꯏꯁꯩꯁꯦ ꯃꯄꯨꯡ ꯐꯥꯅꯗꯤ ꯁꯛꯇ꯭ꯔꯦ ꯃꯔꯝꯗꯤ ꯌꯥꯝ ꯁꯥꯡꯉꯦꯕꯀꯣ ꯑꯗꯣ ꯃꯇꯝꯁꯨ ꯌꯥꯝꯅ ꯂꯩꯇꯕꯅꯤꯅ ꯑꯩ ꯃꯇꯦꯛ ꯃꯇꯦꯛ ꯁꯛꯆꯒꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯊꯥꯒꯠꯆꯔꯤ ꯏꯁꯩꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯁꯩꯊꯥꯖꯕ ꯐꯖꯕ ꯃꯑꯣꯡꯗ ꯁꯩꯊꯥꯖꯕ ꯏꯁꯩ ꯑꯃꯈꯛꯅꯦ ꯑꯗꯣ ꯐꯣꯛ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯒ꯭ꯔꯨꯞ ꯑꯣꯐ ꯍꯥꯏꯕ ꯇꯥꯔꯦ ꯄꯤꯄꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯔꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯛꯇꯥꯛꯅꯕꯒꯤ ꯃꯁꯦ ꯄꯥꯝꯕꯩ ꯑꯃꯈꯛꯁꯨꯅꯦ ꯌꯥꯝꯅ ꯐꯕ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯐꯕ ꯑꯗꯨꯒ ꯐꯖꯕ ꯈꯨꯗꯤꯡꯃꯛ ꯁꯩꯊꯥꯕ ꯌꯥꯕ ꯎꯠꯊꯣꯛꯄ ꯌꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯃꯈꯛꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯁꯩꯁꯤꯒꯁꯨ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯡꯆꯥꯕꯁꯤꯁꯨ ꯂꯧꯖꯔꯒ ꯐꯣꯛ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯐꯣꯛ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯤꯌꯥꯝꯗ ꯀꯔꯤꯅꯤ ꯍꯥꯏꯅ ꯊꯝꯕꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯗꯤꯐ꯭ꯔꯦꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁ ꯃꯌꯥꯝꯗꯤ ꯂꯩꯀꯣ ꯑꯗꯣ ꯃꯥꯒꯤ ꯑꯄꯥꯝꯕ ꯏꯁꯩ ꯃꯥꯒꯤ ꯐꯣꯛ ꯃꯥꯒꯤ ꯁꯤꯡꯒꯤꯡ ꯁ꯭ꯇꯥꯏꯜ ꯂꯣꯏꯅꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯦ ꯑꯗꯣ ꯃꯣꯏꯒꯤꯗꯤ ꯌꯥꯝꯅ ꯐꯖꯅꯗꯤ ꯈꯪꯉꯨꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯐꯣꯛ ꯍꯥꯏꯁꯦ ꯀꯩꯝ ꯅꯠꯇꯦ ꯑꯩꯈꯣꯏꯗ ꯐꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯔꯤꯛꯁ ꯑꯃ ꯏꯊꯣꯛꯑꯒ ꯑꯗꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯀꯝꯄꯣꯖ ꯇꯧꯔꯒ ꯑꯗꯒꯤ ꯁꯤꯒꯤ ꯇ꯭ꯌꯨꯟꯗ ꯁꯤꯒꯤ ꯁ꯭ꯀꯦꯜꯗ ꯁꯛꯀꯅꯤ ꯍꯥꯏꯕ ꯐꯤꯛꯁ ꯂꯩꯇꯕ ꯄꯣꯠ ꯑꯃꯅꯤ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯄ ꯋꯥꯈꯟꯗ ꯑꯗꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯃꯗ ꯀꯣꯏꯕ ꯆꯠꯂꯨꯔꯀꯥꯟꯗ ꯉꯥꯏꯍꯥꯛ ꯏꯟꯁꯄꯤꯔꯦꯁꯟ ꯑꯣꯏꯕ ꯉꯥꯏꯍꯥꯛ ꯃꯐꯝꯗꯨ ꯎꯔꯒ ꯐꯖꯕꯗꯨ ꯎꯕ ꯃꯇꯝꯗ ꯉꯥꯎꯔꯒ ꯊꯃꯣꯏꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯄ ꯏꯁꯩꯗꯣ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯐꯣꯛ ꯑꯣꯏꯅ ꯍꯥꯏꯅꯩꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯂꯣꯛꯇꯥꯛ ꯀꯣꯏꯔꯨꯔꯦꯅ ꯈꯜꯂꯣ ꯋꯥꯔꯤꯅꯤ ꯂꯣꯛꯇꯥꯛꯀꯤ ꯄꯥꯛꯀꯤ ꯐꯖꯕꯁꯨ ꯎꯕꯗ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝ ꯐꯥꯎꯔꯛꯄꯗꯨꯗ ꯖꯁ ꯀ꯭ꯔꯤꯌꯦꯠ ꯇꯧꯗꯕꯤꯗꯀꯣ ꯀꯩꯝꯇ ꯁꯦꯝꯃꯝꯗꯕꯤꯗ ꯑꯩꯈꯣꯏꯅ ꯅꯤꯡꯉꯛꯄꯗꯣ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯅꯤꯡꯉꯛꯄꯗꯨꯗ ꯅꯨꯡꯁꯤꯅ ꯁꯛꯈꯤꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯐꯣꯛ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯐꯣꯛꯇꯁꯨ ꯃꯈꯜ ꯈꯔ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯟꯀꯜꯇꯤꯚꯦꯇꯦꯠ ꯀꯜꯇꯤꯚꯦꯠ ꯐꯣꯛ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯣꯛꯁꯤꯗꯁꯨ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯄ ꯌꯥꯗꯕ ꯊꯦꯡꯕ ꯌꯥꯗꯕ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟ ꯌꯥꯎꯕ ꯏꯁꯩ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕꯗ ꯁꯤꯖꯤꯟꯅꯕ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯑꯣꯡꯁꯤꯗꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯈꯔꯁꯨ ꯂꯩꯀꯣ ꯃꯣꯏꯁꯨ ꯐꯣꯛ ꯆꯤꯡꯗꯕꯗꯤ ꯅꯠꯇꯦ ꯆꯤꯡꯉꯤꯅꯤ ꯑꯗꯨ ꯃꯣꯏꯅ ꯑꯃꯨꯛ ꯊꯨꯒꯥꯏꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯛꯇꯥꯛ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯦꯁ ꯑꯦ ꯕꯤꯡ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯁꯨ ꯁꯤ ꯑꯃ ꯏꯁꯩ ꯑꯃ ꯂꯩ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯊꯨꯒꯥꯏꯕ ꯌꯥꯗꯕ ꯏꯁꯩ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯏꯁꯩꯁꯤꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯁꯛꯅꯕ ꯏꯁꯩ ꯃꯦꯟꯂꯤꯀꯣ ꯁꯨꯝꯕꯁꯦ ꯑꯩꯈꯣꯏ ꯄꯥꯛꯅ ꯊꯨꯒꯥꯏꯕ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯩꯄꯥ ꯁꯥꯔꯤꯅ ꯍꯦꯛꯇ ꯁꯦꯝꯗꯣꯛꯑꯒ ꯀꯨꯁꯤꯔꯥꯁꯤ ꯇꯧꯔꯒ ꯃꯥꯒꯤ ꯇ꯭ꯋꯤꯟꯗꯨ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯍꯥꯞꯆꯤꯜꯂꯒ ꯇꯧꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩꯈꯣꯏ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕꯁꯨ ꯑꯣꯏꯒꯜꯂꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏna ꯑꯅꯧꯕ ꯄꯨꯊꯣꯛꯄꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯤꯡꯉꯛꯄ ꯋꯥꯈꯟꯗ ꯁꯤꯃꯗꯤ ꯐꯖꯩꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯩꯊꯥꯕ ꯌꯥꯏꯅꯦ ꯍꯥꯏꯔꯒ ꯃꯐꯝꯗꯨ ꯎꯔꯀꯥꯟꯗ ꯐꯥꯎꯔꯛꯄꯗꯣ ꯏꯊꯤꯜꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯗ ꯁꯛꯈꯤꯕ ꯏꯁꯩꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯗꯨꯅ ꯐꯣꯛꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯁꯣꯏꯔꯕꯁꯨ ꯋꯥꯔꯧꯕꯤꯅꯨ ꯉꯁꯥꯏꯒꯤ ꯀꯩꯝꯇ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯍꯥꯏꯇꯥꯔꯦ ꯇꯧꯔꯨꯕ ꯂꯩꯇꯅ ꯉꯁꯥꯏ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯐꯥꯎꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩꯗꯣ ꯑꯣꯏꯅ ꯁꯩꯊꯥꯖꯈꯤꯕꯗꯨꯅꯦꯕ ꯐꯣꯛ ꯍꯥꯏꯔꯤꯁे ꯃꯁꯤ ꯌꯥꯝ ꯆꯨꯝꯕꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯩ ꯃꯔꯝꯗꯤ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯂꯪ ꯏꯁꯩꯒ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯋꯥꯏ ꯑꯈꯨꯝꯒ ꯇꯧꯅꯔꯒ ꯁꯛꯈꯤꯕ ꯉꯁꯥꯏꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯏꯁꯩ ꯑꯃꯁꯨ ꯊꯥꯏꯅꯗꯤ ꯍꯦꯛ ꯀꯩꯅꯣ ꯇꯧꯔꯒ ꯍꯟꯅꯩꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯅ ꯃꯁꯤ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯑꯗꯣ ꯈꯪ ꯑꯍꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝꯅꯁꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯆꯨꯝꯃꯦ ꯍꯥꯏꯅ ꯂꯩꯕꯗꯤ ꯅꯠꯇꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯃꯁꯤ ꯆꯨꯝꯃꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯈꯪꯖꯅꯤꯡꯕꯁꯦ ꯉꯁꯥꯏ ꯐꯣꯛꯁꯦ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯈ꯭ꯔꯦ ꯐꯣꯛꯀꯤ ꯃꯇꯥꯡꯁꯦꯀꯣ ꯑꯗꯨꯒ ꯑꯖꯣꯏꯅ ꯍꯦꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯝ ꯃꯇꯝꯗꯒꯤ ꯏꯁꯩꯁꯦ ꯂꯣꯏꯅꯔꯛꯏ ꯑꯗꯨꯒ ꯐꯣꯛꯀꯤ ꯐꯤꯜꯁꯤꯗ ꯍꯥꯏꯔꯦ ꯏꯁꯩꯒꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯖꯣꯟꯔꯥ ꯀꯣ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗ ꯐꯣꯛ ꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯄꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯔꯤꯗꯒꯤꯒ ꯏꯟꯁꯄꯥꯌꯔ ꯇꯧꯔꯒ ꯆꯪꯁꯜꯂꯛꯈꯤꯕꯅꯣ ꯁꯤꯒꯤ ꯃꯇꯥꯡꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯇꯝꯃꯛꯑꯦ ꯑꯩ ꯑꯣꯖꯥ ꯀꯥꯃꯦꯁꯣꯔ ꯑꯗꯒꯤ ꯑꯣꯖꯥ ꯃꯣꯏꯔꯥꯡꯊꯦꯝ ꯖꯤꯇꯦꯟ ꯑꯣꯖꯥꯁꯤꯡ ꯃꯈꯥꯗ ꯑꯩ ꯀ꯭ꯂꯥꯁꯤꯀꯦꯜꯁꯦ 3rd ꯏꯌꯔꯐꯥꯎ ꯇꯝꯍꯧꯔꯦꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯀ꯭ꯂꯥꯁꯤꯀꯦꯜ ꯇꯝꯅ 2017 ꯁ꯭ꯋꯥꯏꯗꯒꯤ 18 ꯁ꯭ꯋꯥꯏꯗꯒꯤ ꯑꯩ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔꯁꯨ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯥꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯦꯟ ꯖꯤ ꯑꯉꯣꯅ ꯑꯃ ꯏꯃꯥꯟꯅꯕ ꯇꯥꯖꯩ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯒ ꯌꯥꯝ ꯐꯖꯕ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯕꯅꯦ ꯃꯥꯁꯦ ꯑꯩꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯍꯥꯏꯇꯥꯔꯦ ꯐꯣꯛꯁꯤ ꯃꯥꯅ ꯄꯨꯁꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯅ ꯑꯩꯈꯣꯏ ꯏꯁꯩ ꯑꯦꯜꯕꯝꯒꯨꯝꯕꯗꯒꯤ ꯃꯤꯒꯤ ꯏꯁꯩ ꯑꯦꯜꯕꯝ ꯃ꯭ꯌꯨꯖꯤꯛ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏꯒꯤ
folk ke ba khara law ba khop mai background music hai tar adu da ai je mana puri ga ajoi sim ta law nang di wang la law do yam pakse ko che ga ma hai ga ai je folk ki matang ji da ji khaje khaje ti sum pam ja ga thogol je goi gi sai go ma ji sum khaje khaje sakse ga adu mai knowledge ti khara lai ba ni na hoi bai sak ke khot ke ga ha ga mi gi music background do ma sa kan da ingon da ta ba yam nungai je ba ko ingon da phaujai ba ko maram di aina ta ba nungai ta ga di mi na ta ba ko mai nungai ni na tra aduna bai si di ai ma na ajoi nang folk sa o ai ingon da folk sa o nang folk to ma tam da nang kino to ni ko ko gi music director kim mi rom ni ma na bam lei ma na ma gi sei ma da aina folk mati ma ningam da le haurani ma pok si ma gi hai bo ko gi kino je wa hai je ma aina mai na adu da gi hauraga ai makha ta na sum pamakpa torpa da gi music se oza be de bati gi mana ta chatle oza be de bati lorem ba be de bati mana chalaga oza ai folk sei tambiu ta ai sakning khoning ha oza de gi 2018 de gi hoji bo dum no zai mana ta dum leng dana lairi adu oza mana ta sang bu de gi di folk se adu ki mati vas oi rame na chawre de gi tammingai su loi banai de hoji hoji su dum tamjari apung su phajadri aduna folk se oza gi makha da su ji ji ti dumai tam ma ji kanna hona jari yam nungai je duga matung tarak pada su haiba tare hoje oza sing dagi kana ba mayam ma khak haiba tare tamba ya ba khang ba ya ba mayam ma khak khangbiraga haibiraga makha makha tarak pada su hena hena phajaba isai kya ma khak puthorakani haiba gi achet pa thajaba su khoina leje aduga wari utai sham nungai ri aduga marak sida anishuba haitare anishuba isai miyam da khudol tambi ai khudol tambi ngai mamang da mate ma kenu ma haijage ai je folk artist ama da yam important oi bu je khoi gi thogol je goi gi isai je manga thogol je goi isai je compulsory yam na haibam jange khangbam jange haidi sakpa haidi tambam jange bo maram di kai na kan folk gi saruk ayam ba si gi thogol je goi gi isai je da jo ayam ba related oi ba yaw bra na ju khanja ba ina ado thogol je goi haiba phasana sakpa ngam mi na folk sakpa je dum ngam ne na ju khanje ai samok jun ngam je dri go do ju sum mayam thogol je goi se yam maru oi haiba dum su thogol je goi gi isai je si maru oi haiba ju mayam da idea se main tau jage do soi gra ju mayam ngak piu yam sang de vida mate khar khak mayam kudol tam jage khudol tam hairang khoi ni da chanaba haini da hairang khoi ni da chanaba haini da shibuda thoina hauba haidi chindamba haini da hairang khoi ni da chanaba haini da chekla pai khara bada umbi hanji lakpada chekla gi kai dong pham khang da bana chekla gi kai dong pham khang da bana umbi kangau na khare shabi ine macha pamubi jingnungi shanalo tudagi pai biraklone mamang leikai thambal sale khoi muna ille khoi raba tangi ko thagol do matek tangai yam pamjaba si matang yam pamjaba do yam phasana su khudol tambi ki yam pamjaba matek se ado hauzuki matang je haipet budi panbi khre adu sigi matang sida haitari hauzuki thogol jagoi khangdaba yadabani haibasu haibi khre ko ai maru oibani ado sigi matang sida haitari kitang sandokna wari se kitang koi sigi thogol jagoi sida tal makhan yam happy haidi koi mengkup tal degi koi leimrel
adagi panthoi tal gaina koi numitang wai gi de to bu tal makan am yauri ba adu da tal makan yaw ba isai mapung amu oi ba isai amu oi isai o sig je isai pura mapum amu oi doi ne mapum amu ne ba mapum ba sida tal aina khan ba tal mari gumba ne ba happy je nungai ba tal yaure atapu yaure loi mak khan suna yaure ba yaw ba ni na mapung pha bai di khoi mi be se isai sakpo je tal cha da ga di isai kumai sakani ko aduna mai khoi maru oi ba su tal cha ba de gi sur cha ba su maru oi ba duna koi sigi isai mapung sida koi sigi isai sida tal ani hum yam koi kamalli sakta ba ya da ba di fo ma sakma tam hayeng mai khoi na hai kan sa ka su chi tal je am na dum purum ja tor ba ni ba sigi tal ji da dum sak to le ba isai ga ta ne ba isai bu di mayam le ra ma ni do chi tal ji isai gi sei ji da thokol ji koi ji tal makhal je mari maya ina yaw kan je na sigi tal makan yaw bri ne isai do makan haire da na haire bne na makha tarak pada su dum haidi makal theng na rak kan line na chat line na tam mani adu na thagol je goi sakba phajana pung pha ga di ai wakhan haijab ne do ai na yamna khang haijab di natte ko isa da kitang isa da su theng na rak bo oina si hai khar ga di aingon kitang nungai chat le na hai bagi keno du ne ba phau gi ba do mayam da share to bane ba yam nungai je duga makha ta na khangning ba se khoi gi hojik folk se hana marak ama hai tare khoi na ga su khara angang oiri ngai matam da di folk se na ta ba khoi gi matam isai gi keno se oina music video film isai gum ba se si ayam ba chat le si da ko aduga amuk khoi na kitang ke hai ni high school aduga higher secondary gum ba smai na khara karak po gum ba si gi matam si dai di amuk keno ta we khoi gi folk se yam he na mayam na pamna rakpa adagidi fusion gumba so hapaga so hena anobati asamakak puthorakpa sinasu oigadra khangde adubu anoba huje angang macha hogala ibasing ji yam pikpa dai horaga dum chahi ahum mari dai horaga kaino ge khoi gi folk ki sai se topa khoi gi extra curricular activities hai tare larik tamba khak na tabi da school chat pa na tabi da asigum isu me ama makak som da oina thabi ba thang ta gum oiraga su ko si su me ama makha khoi na hujikti yam hena masing hengat na ure ba masina takpadi masi folk se khoi gi hena mapangal kalak pagi mami ne na haina logzagadra aduga as a artist amakak haiba tare folk fusion artist hai gadra adu smaina sigi feel se laiba mo oina hujik se folk se khoi gi sidharakpa natraga na folk se hena chawkhatlakpa masigi kaino se kari ni haina thambi ning bage mityeng se matam du da khoi gi social media se matam du di khoi na khoi gi angang ngai da su yam pang na su leitri da na pang na su aduka adu su leire aduga khoi na taning bi sei jimba phone ama hang to hek ta bu phang da ba matam du oi ba adu khoi ISTV da tharak pa khoi gi matam du gi music video album du da ayam bo ni chuna sum chat ki ba chale aduga khoi gi music khoi gi ISTV gum ba da di pa na tha da ba adai radio da khak tha ba radio na ngang ti ta da ni na di leidana ko mainam to gi ba adagi khoi gi matam du da khoi gi folk se sakba sakna ba khon matam na ba di dum leiraga matam du da kaya khoi artist mayam musu ko haidi hujik ti loi thokna re da no ko matam du da artist su yam leigi da ba kama hai da suma hai ba da matam du da matam isai dai hamna chang ngau gi ba matam adigi khoi gi matam du gi khoi Gouri gi isai haidi leidana ko hujik hindu chali ba chinau jing ko mai te ni zu mai amazu pangai hai ne ko yam thoe adu maina khoi Gouri isai gum ba du so yam ba lup ki ba ko adu maina changes khara legi bhai tar adu na mai khoi gi folk se kitang matam khara tumin na silent la iru bajani adu ga silent la ita na bo honar ko jajing yam lei re matam du da adu moina khanga ga le ho ba gi hojik se folk se amu thok lei ingat halak pangamak pa ne yam ne hena mapang sam oza kuman tem sundri khongjom prabha gi oza bedevati ode oza go se mai te ko aina yam khangja ba ko adigi salai gi sei di oza mayam lei gre adu ga so khoi gi oza jing sina yam ba khanga ga hojik ba e mut pa ya di hai ba gi moina achet pa thaja bam thamaga oi gi magi mana puthok production mayam sei makhal mayam do angang jing su targa adigi oza gi mnak ta chala tamakpa adigi hojik se mu MUC Manipur University of Culture se koi folk department degi salai se gi tongan ba magi koi class me am khaido gal tamnari ba ko adu na hen su chakhot pa su oire e adegi ta ba nungai na ba light music ka khara ju mix torok pa changes khara lai je ko aidi sum penang ga lang de nam ga
compulsory ni koina light music ama sinaraga su koi folk ki se jakpa mi ge di folk music kuma hapadi langden pena se compulsory dum hape light music yauraga su guitar yauraga su piano keyboard ka yauraga su ado hojik se khara changes lakpa ado dena mayam su tabadu su hek nungai ba ko koi pinky saikhom na sakpa rosia isnam na sakpa koi se mayam su leidena moi su light music ta koi folk ki ba koi konthok mayam hapaga mayam na tahali nungai han bam tawri ni ba adu maina khara changes ti khara di dum lae ai gi sa gi su dum changes lak ma tungi na ina EDM lom gi dum folk si pusan jara ine ba ai di ya bra ga practically am yeng ning ba experiment ngasai gi mayam na bhabok sina haiba tare pamnari ba matam sida kari pami haiba se amuk khoina yenga kan da haiba tare kari hapa yai kari lokthok be yai haiba se yenga kan da amuk mayam da sina bane ba tawri se ai su aham matam da ai EDM no ko mai folk sak tu ni ya ga ne ga ek tan da khanja ba ko adagi khoi ai gi naw pa setan jet athokpa mana ajo try taw ji ma music director ni ba ma gi sai ma am lei bani ado ana ajo try taw ji try taw ga yeng kan ji da khoina hapsala ga yeng kan ji da tongan mahom phang mu ne ba ai cd am phajai ni kamai taw ji ge thado ga yeng as try taw ji ra ga na ju khanara ga ado mai taw ga EDM gi da khoi vocal do na folk hapsala ga sai salak pa ji ko folk 거기 folk 게임인데 거기 삭설이 거기 돌아이 보도 거기 클래식을 기타디 나타이라가 거기나 동안 보나마다 삭서부도 내고 많이 떨어가 떨고 좀 야에나 칼락보되게 직체 EDM도 folk 많이 보토가이나 삭히에도가 삭고 담지다 마야암나 벳가 멜라케데 보고 해내해나 ꯌꯥꯝꯅ ꯐꯖꯩ ꯃꯈꯥ ꯇꯥꯅ ꯆꯠꯂꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯨ EDMꯗ ꯁꯨꯃꯥꯏꯅ ꯁꯛꯄ ꯌꯥꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯖꯈꯤꯕꯀꯣ ꯍꯧꯖꯤꯛ ꯆꯦꯟꯖꯅꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯅꯧꯕ ꯖꯦꯅꯔꯥꯁꯤꯗ ꯑꯩꯁꯨ ꯏꯟꯀ꯭ꯂꯨꯗ ꯇꯧꯔꯨꯕꯒꯨꯝꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯦꯡꯉꯨꯕꯅꯤ ꯑꯗꯣ ꯑꯩ ꯃꯥꯏ ꯄꯥꯛꯑꯦꯅꯁꯨ ꯈꯟꯖꯩꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯇꯥꯕꯤꯕ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯑꯩ ꯌꯥꯝ ꯍꯔꯥꯎꯖꯩ ꯍꯥꯏꯅ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯔꯛꯁꯤꯗ ꯏꯁꯩ ꯑꯃꯈꯛꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕꯁꯨ ꯍꯥꯏꯖꯔꯤ ꯌꯥꯏ 이제 이제 얌나 거기 얌나 살라이 이세가 기땅 머리 라이나 봐 saksa게도나 살라이 이세 오자직나 이 기땅 납비요 이 소에서나 하이제게 바람디 아이네 얌 팜자고 거기 자메 소 자제나 마나 sak보제 아이 잉어 마나 마이 먹고 얌 빠자고 근데 마나 sak보다 잉원다 뽑는 얌 누시오 파바 이세 마티에마 기땅 ai salai sei tam kitang di uzagi college tam bagi khar khangje do sakse ge do soir jo ma amna piu male lei magi phaja yengba pukning nungole malem lei magi fajaba se tamyana kuri chelak pada Singkai nanganan tire malim lai magi phajabase korau da thokpa thajagi ningthiba manga Tarik thana nokchari yeng bada pukning nungole malem lei magi phajabase. Thank you. Yam phazai
ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯂꯥꯏ ꯏꯁꯩ ꯍꯥꯏꯔꯤꯁꯦ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒ ꯈꯦꯠꯅꯕꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯤꯒꯤ ꯍꯥꯏꯖꯒꯦ ꯐꯣꯛꯀꯤ ꯃꯅꯨꯡꯗꯗꯤ ꯂꯣꯏ ꯆꯜꯂꯤꯀꯣ ꯑꯩꯈꯣꯏ ꯁꯂꯥꯏ ꯏꯁꯩ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯏꯁꯩꯁꯤꯒꯤ ꯃꯈꯥ ꯄꯔꯦꯡ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯐꯣꯛꯇ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁꯦꯝꯗꯣꯛꯏꯕ ꯈꯣꯠꯂꯤꯕ ꯂꯩꯔꯤꯕ ꯏꯁꯩ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯣ ꯁꯂꯥꯏ ꯏꯁꯩꯒꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯂꯥꯏ ꯏꯁꯩꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯣꯛꯄꯗꯩꯅ ꯁꯤꯕꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯁꯛꯅ ꯁꯣꯟꯅꯔꯤꯕ ꯑꯗꯒꯤ ꯁꯤꯗꯕ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯩꯊꯥꯔꯒ ꯁꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕꯐꯥꯎꯒꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯛꯑꯦ ꯑꯗꯒꯤ ꯄꯣꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯗꯦꯕ ꯀꯔꯃ ꯑꯃ ꯇꯧꯅꯩꯀꯣ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯇ꯭ꯔꯒꯁꯨ ꯉꯥꯏꯔꯦ ꯂꯩꯇꯕꯒꯤ ꯄꯨꯊꯣꯛꯄ ꯑꯗꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯔꯛꯇꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦꯗꯅꯀꯣ ꯃꯥꯒꯤ ꯃꯇꯥꯡ ꯇꯥꯡꯀꯛꯇꯣ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯃꯌꯥꯝꯁꯤꯒꯤ ꯊꯧꯗꯣꯛ ꯇꯧꯗ ꯌꯥꯗꯕ ꯃꯌꯥꯝꯁꯤꯅꯦꯕ ꯃꯌꯥꯝꯁꯤꯒꯤꯗ ꯑꯩꯈꯣꯏꯒꯤ ꯁꯛꯅ ꯁꯣꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯔꯣꯜ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯁꯥꯒꯣꯟꯅꯔꯒ ꯆꯠꯃꯤꯟꯅꯕ ꯁꯂꯥꯏ ꯏꯁꯩꯅꯤ ꯁꯂꯥꯏ ꯏꯁꯩꯁꯦ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯄ꯭ꯂꯦꯠꯐꯣꯝꯗꯁꯨ ꯃꯌꯥꯝ ꯊꯣꯛꯑꯒ ꯃꯌꯥꯝꯗ ꯎꯠꯊꯣꯛꯂꯦ ꯑꯗꯒꯤ ꯍꯥꯏꯗꯤ ꯁ꯭ꯇꯦꯖꯇ ꯀꯩꯅꯣ ꯁꯨꯃꯥꯡꯗ ꯈꯛꯇ ꯁꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇ꯭ꯔꯦꯕ ꯁꯂꯥꯏ ꯏꯁꯩꯁꯨ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯅ ꯄꯥꯝꯃꯤꯁꯤ ꯐꯖꯕ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕꯗꯨ ꯅꯠꯇ꯭ꯔꯥ ꯃꯥꯅꯤꯀꯣ ꯑꯗꯨꯗꯨꯅ ꯃꯣꯏꯅ ꯁꯛꯄꯁꯦ ꯍꯧꯖꯤꯛꯇꯤ ꯁ꯭ꯇꯦꯖꯇꯒꯁꯨ ꯑꯗꯨꯝ ꯄꯨꯊꯣꯛꯑꯒ ꯁꯛꯍꯟꯕ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯁꯤꯒꯨꯝꯕ ꯀꯩꯅꯣ ꯑꯃꯈꯛ ꯂꯩ ꯍꯥꯏꯕꯁꯦ ꯑꯥꯔꯠ ꯃꯈꯜ ꯑꯃꯈꯛ ꯂꯩ ꯍꯥꯏꯕꯁꯦ ꯎꯠꯊꯣꯛꯄꯒꯤ ꯍꯧꯖꯤꯛꯇꯤ ꯎꯠꯊꯣꯔꯛꯑꯦ ꯑꯗꯒꯤ ꯁꯂꯥꯏ ꯏꯁꯩꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯥꯎꯊꯣꯔꯛꯑꯦ ꯑꯗꯒꯤ ꯃꯌꯥꯝ ꯍꯣꯠꯅꯕꯁꯨ ꯍꯩ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯁꯂꯥꯏ ꯏꯁꯩ ꯇꯝꯃꯣ ꯃꯌꯥꯝꯁꯤ ꯃꯥꯏ ꯐꯦꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯌꯥꯝꯃꯦ ꯅꯨꯄꯥꯁꯤꯡꯁꯨ ꯍꯣꯠꯅꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯦꯟꯖꯦꯁ ꯈꯔꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯀꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯗꯣ ꯁꯂꯥꯏ ꯏꯁꯩꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯛꯀꯤ ꯃꯅꯨꯡꯗꯤ ꯆꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯣꯛꯀꯤ ꯏꯁꯩ ꯃꯌꯥꯝ ꯑꯃꯁꯨ ꯁꯂꯥꯏ ꯏꯁꯩ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯒꯤ ꯑꯩꯈꯣꯏꯁꯨ ꯁꯂꯥꯏ ꯏꯁꯩꯒꯤ ꯐꯖꯕ ꯃꯇꯥꯡ ꯑꯩꯈꯣꯏꯁꯨ ꯑꯅꯤ ꯑꯗꯨꯝ ꯀꯝꯕꯥꯏꯟ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯅ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯉꯁꯥꯏ ꯃꯃꯥꯡꯗ ꯄꯟꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ EDMꯁꯤꯒ ꯐꯣꯛꯁꯤꯒ ꯄꯨꯁꯟꯅꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯈꯛ ꯇꯧꯒꯦ ꯍꯥꯏ ꯁꯤꯒꯤ ꯏꯁꯩꯁꯦ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯄꯥꯝꯅꯈꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯀꯣꯛ ꯅꯋꯥ ꯍꯥꯏꯔꯤꯕ ꯏꯁꯩꯁꯦ ꯃꯁꯤꯁꯨ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯥꯖꯩ ꯃꯁꯤ ꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕ ꯀꯥꯟꯗ ꯃꯥꯏ ꯇꯦꯁꯁꯦ ꯌꯥꯝ ꯊꯤꯅ ꯇꯣꯡꯉꯥꯜꯂꯦ ꯃꯌꯥꯝꯗ ꯄꯤꯔꯤꯕ ꯇꯦꯁꯁꯦ ꯏꯁꯩ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤꯗꯤ ꯚꯤꯗꯤꯑꯣꯗ ꯄꯤꯔꯤꯕ ꯚꯤꯖꯨꯋꯦꯜ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯚꯥꯕꯣꯛꯇ ꯎꯍꯜꯂꯤꯕꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯣꯉꯥꯟꯈꯤ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯏꯁꯩꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯑꯗꯨꯝ ꯃꯁꯤ ꯌꯥꯝ ꯄꯥꯝꯅꯔꯤꯕ ꯃꯌꯥꯝꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯃꯈꯛꯇꯤ ꯂꯣꯏ ꯑꯣꯏꯌꯦꯅꯁꯨ ꯊꯝꯖꯒꯦ ꯑꯗꯣ ꯁꯤꯒꯤ ꯄꯨꯀꯣꯛ ꯅꯋꯥꯁꯦ ꯑꯍꯥꯟꯕꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯏꯁꯩꯁꯦ ꯍꯥꯟꯅ ꯈꯨꯗꯣꯜ ꯇꯝꯕꯤꯌꯣ ꯃꯇꯦꯛ ꯑꯃꯈꯛ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯁꯤꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯌꯥꯝ ꯑꯃꯁꯨ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯂꯧꯃꯤꯟꯅꯁꯦ ꯑꯗꯣ ꯄꯨꯀꯣꯛ ꯅꯋꯥꯁꯦ म्यूजिक ट्रैक तो खुद तमगे है नुंगाइरोबको यानी यानी पायरा सत्पदो ट्रैक पुकोक नवा थाबियोबा यारदि पुकोक नवागी वारी याम नुंसिबा याम लई हाइजेगे
Nahanong may tarang, ising tarang, nungsit tarang. Tengman bagi mapubulay thakong lai khakong lai khong mapal maktabu. Mai kay Maria Sopa, sungtay Nepal maktabu puriba. Singulayam pum na magputaw ni Jay. Kagawangga na sang balam, nung pok nung chup tin balam. Kainayang ko marumthong nilay na databadi lamdam ni. Kagawangga na sang balam, nung pok nung chup tin balam. Kainayang ko marumthong nilay na databadi lamdam ni. Kanglay sana umayo lay na thaba lamdam ni. Kanglay jadi kai phade tu sang sina khunda pham salai Sana lamdam se oire lamdam lamnung si. Ini amla pamjaba matang nungsiba ima da saithaba matang ni ayam kudol tamjage aroi bantra. He namo taibang miyoy ba khangdaba singsu khanghoro tadaba singsu tahoro akan bapukpi balemni athau bayokpi imani ningti jabi
ꯃꯥꯄꯜ ꯂꯩꯔꯤꯕꯤ Palim Panto Anigi Ona from Lamdam Imana Ona from Lamdam Imana Mahele Thank you. Aski matek to full do so dom yam nungai haibadi isai pura lupaga tar lay aduga ngahak tang duda haibadi lo shalam dai mikup tu da haibadi tu kyaw chung bom su phau gi hai tare aduga yam thina su aingonda aigi personal oina su yamna su nungai jai maramdi si isai sa aina su am pame ba adum lambi da chatpa adagi gari da hai tare adum kitang journey ga sang chapa isai yam tha se haiba kan pukok na wa tha se adum haigal le aise yamna su pazai aduga masigi pukok na wa haibasigi story hai tare masigi wari lakhi bagi myam su lemne do ahan ma daina khangjaning base pukok na wa haibase masi kari oidoino mahaki keno se aduga mari adum hai tare wari se adum kha jatharase ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯂꯩꯔꯦ ꯈꯣꯏꯕꯥ ꯂꯩꯔꯦ ꯈꯣꯏꯕꯥꯒꯤ ꯃꯊꯪ ꯄꯨꯄꯨ ꯃꯊꯪ ꯆꯠꯈꯤꯕꯗꯣ ꯑꯗꯣ ꯈ꯭ꯋꯥꯏ ꯃꯀꯣꯛꯇꯨꯅꯦꯕ ꯄꯨꯀꯣꯛꯅ ꯍꯥꯏꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤ ꯄꯨꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯋꯥꯠꯇꯕ ꯃꯉꯥꯡ ꯃꯥꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝꯅꯤꯀꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯔꯛꯑꯒ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯏꯇꯥꯎ ꯋꯥꯔꯤ ꯑꯗꯨꯝ ꯁꯝꯊꯔꯛꯑꯒꯦꯀꯣ ꯑꯗ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯏꯇꯥꯎ ꯏꯁꯩ ꯑꯃ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯑꯝꯇ ꯁꯛꯃꯤꯟꯅꯔꯦ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯔꯦ ꯂꯤꯔꯤꯛꯁ ꯂꯩꯔꯕ ꯂꯤꯔꯤꯛꯁꯦ ꯃꯥ ꯃꯇꯦꯛ ꯑꯃꯗꯤ ꯂꯩꯔꯝꯃꯦꯀꯣ ꯂꯤꯔꯤꯛꯁ ꯃꯇꯥꯡꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯃꯇꯦꯛ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨ ꯌꯦꯡꯉ ꯂꯥꯛꯑꯣꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯩꯇꯖꯦꯠ ꯑꯊꯣꯛꯄ ꯑꯩꯒꯤ ꯏꯅꯥꯎꯄꯥꯁꯤꯗ ꯃꯥꯒꯤꯗ ꯑꯣꯏꯔꯝꯃꯦ ꯃꯥ ꯁꯦꯝꯃꯝꯃꯤꯁꯦ ꯑꯩꯁꯨ ꯆꯠꯂꯦ ꯆꯠꯂꯀꯥꯟꯗ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯏꯁꯩꯁꯦ ꯃꯣꯏꯒꯤ ꯀꯪꯂꯩ ꯃꯥꯁꯇꯔ ꯇ꯭ꯔꯤꯀꯔꯁꯀꯤ ꯃꯣꯏꯒꯤ ꯐꯥꯏꯠꯀꯤ ꯚꯤꯗꯤꯑꯣ ꯀꯝꯄꯤꯂꯦꯁꯟ ꯑꯃ ꯎꯠꯄꯒꯤ ꯃ꯭ꯌꯨꯖꯤꯛꯅꯦꯕ ꯁꯦꯝꯃꯝꯃꯤꯁꯦ ꯃ꯭ꯌꯨꯖꯤꯛꯁꯤꯗ ꯑꯣꯡꯂꯤ ꯄꯦꯅꯥꯒ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯈꯛꯇꯅꯦꯕ ꯍꯥꯞꯄꯝꯃꯤꯁꯦ ꯚꯣꯀꯦꯜ ꯌꯥꯝ ꯌꯥꯎꯔꯝꯗꯕꯤ ꯄꯨꯔꯥ ꯗ꯭ꯔꯥꯏ ꯊꯝꯃꯝꯃꯦꯕ ꯑꯗꯒꯤ ꯑꯩꯁꯦ ꯌꯦꯡꯀꯥꯟꯗ ꯁꯤꯗꯤ ꯐꯖꯩꯅꯦ ꯇꯧꯕ ꯌꯥꯏ ꯑꯩꯉꯣꯟꯗꯗꯤ ꯀꯧꯔꯦ ꯊꯕꯛ ꯑꯃꯗꯤ ꯄꯨꯔꯥ ꯑꯆꯧꯕ ꯊꯕꯛ ꯑꯃꯗꯤ ꯆꯦꯂꯦꯟꯖ ꯑꯃꯗꯤ ꯑꯣꯏꯈꯤꯕ ꯑꯗꯨꯁꯨ ꯃꯇꯝ ꯈꯤꯇꯪ ꯁꯕꯃꯤꯇꯟ ꯁꯝ ꯄꯦꯔꯠꯇꯗꯤ ꯃꯥ ꯄꯤꯁꯦ ꯍꯞꯇꯥ ꯃꯅꯨꯡꯁꯤꯗ ꯑꯝꯇ ꯌꯥꯔꯒꯗꯤ ꯇꯧꯔꯛꯄꯅꯦꯕ ꯑꯗꯩ ꯑꯩꯁꯦ ꯌꯦꯡꯉꯒ ꯁꯦꯡꯉꯒ ꯃꯥ ꯃꯌꯦꯛ ꯀꯟꯁꯦꯞꯇꯤ ꯄꯤꯔꯛꯑꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯂꯦꯝ ꯁꯩꯊꯥꯕꯤꯌꯨ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯈꯔ ꯍꯥꯞꯄꯤꯌꯨ ꯈꯣꯠꯄꯤꯌꯨ ꯑꯗꯒꯤ ꯏꯃꯥꯒꯤ ꯈꯔ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯄꯟꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯑꯗꯒꯤ ꯂꯩꯗꯅꯀꯣ ꯈꯔ ꯁꯨꯝ ꯍꯥꯞꯄꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯋꯥꯈꯜꯁꯤꯗꯤ ꯈꯜꯂꯒ ꯑꯩꯁꯦ ꯃꯁꯤ ꯍꯌꯦꯡ ꯑꯩꯅ ꯁꯛꯎꯔꯀꯥꯟꯗ ꯃꯤꯅ ꯋꯥ ꯉꯥꯡꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯗꯤ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯗꯒꯤ ꯑꯩꯒꯤ ꯑꯣꯖꯥꯗ ꯐꯖꯅ ꯍꯥꯟꯅ ꯍꯪꯖꯍꯧꯒꯦꯅ ꯇꯧꯔꯒ ꯑꯩ ꯑꯣꯖꯥ ꯒꯣꯁꯤ ꯃꯩꯇꯩ ꯃꯅꯥꯛ ꯆꯠꯂꯦ ꯑꯣꯖꯥꯗ ꯈꯣꯏꯔꯝꯃꯦ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯂꯩ ꯏꯁꯩ ꯑꯃ ꯍꯥꯏꯅ ꯇꯧꯔꯒ ꯑꯩ ꯁꯛꯇ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯣꯖꯥ ꯃꯌꯦꯛꯁꯦ ꯈꯤꯇꯪ ꯇꯥꯟꯅꯕꯤꯌꯨ ꯈꯣꯠꯄꯤꯌꯨꯅ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯋꯥꯔꯤ ꯂꯤꯔꯦ ꯑꯣꯖꯥꯗꯁꯨ ꯑꯣꯖꯥꯅ ꯃꯌꯦꯛꯁꯦ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯞꯄꯣ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯈꯣꯠꯂꯣꯅ ꯋꯥꯔꯤꯁꯦ ꯑꯣꯖꯥ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯒꯤ ꯂꯥꯛꯑꯀꯥꯟꯁꯤꯗ ꯏꯁꯩꯁꯦ ꯄꯥꯡꯈꯠꯄ ꯍꯧꯔꯀꯥꯟꯁꯤꯗ ꯏꯁꯩꯁꯦ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯑꯗꯩ ꯀꯩ ꯍꯥꯏꯅꯤ ꯇꯠꯄ ꯈꯣꯠꯄ ꯀꯩꯗꯤ ꯂꯩꯗꯅ ꯑꯌꯦꯠ ꯑꯄꯟ ꯂꯩꯈꯤꯗꯦꯕ ꯏꯁꯩꯁꯦ ꯍꯥꯏꯕꯗꯤ ꯁꯦꯝꯕꯗ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯨꯔ ꯀꯩꯅꯣ ꯁꯨꯔ ꯊꯣꯛꯇꯕꯒꯨꯝꯕ ꯑꯗꯒꯤ ꯀꯃꯥꯏꯅ ꯍꯥꯞꯆꯟꯁꯤꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯆꯌꯦꯠꯅꯗꯕꯤꯗ ꯐ꯭ꯂꯣ ꯑꯃꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯆꯠꯈꯤꯕꯗꯣ ꯃꯣꯏꯁꯨ ꯑꯗꯨꯝ ꯅꯥꯀꯟꯗ ꯂꯩ ꯑꯩꯁꯨ ꯑꯗꯨꯝ ꯁꯛꯑꯦꯀꯣ ꯑꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯏꯁꯩꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯟꯒꯦ ꯑꯗꯨꯀꯥꯟꯗ ꯔꯦꯀꯣꯔꯠ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯇꯦꯛ ꯑꯩꯈꯣꯏ ꯇꯥꯏꯌꯦꯕ ꯇꯥꯔꯀꯥꯟꯁꯤꯗ ꯑꯩ ꯏꯊꯟꯗꯐꯥꯎꯗ ꯀꯩꯅꯣꯝꯃ ꯐꯥꯎꯖꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯅꯍꯥꯟꯈꯩ EDMꯗ ꯑꯩꯈꯣꯏꯒꯤ ꯄꯦꯅꯥ ꯇꯧꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤꯅ ꯃꯇꯝꯅꯤ ꯇꯧꯔꯒ ꯄꯦꯅꯥꯒꯤ ꯇꯦꯔꯦꯔꯦꯔꯦꯔꯦꯔꯦꯔꯦꯒ ꯇꯧꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯗꯤ ꯂꯩꯌꯦꯕ EDMꯗ ꯑꯩꯈꯣꯏꯒꯤ ꯄꯦꯅꯥꯅ ꯈꯣꯡꯉꯒꯗꯤ ꯂꯩꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯥꯕꯗꯗꯤ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯕ ꯕꯣꯀꯦꯜ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯇꯥꯕꯁꯤꯗ ꯑꯩ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯖꯩꯀꯣ ꯂꯩꯇꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯇꯥꯔꯛꯄꯗꯩꯗꯤ ꯋꯥꯈꯜꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯃꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯂꯩꯗꯅ ꯌꯥꯝꯅ ꯐꯖꯩꯌꯦ ꯏꯁꯩꯁꯦ ꯅꯪ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯄꯤ ꯈꯣꯠꯂꯤ ꯃꯌꯥꯝ ꯍꯥꯏꯕꯤꯔꯦ ꯋꯥꯍꯩꯁꯤꯡꯗꯨꯅ ꯑꯣꯏꯅ ꯑꯦꯟꯀꯔꯦꯖꯃꯦꯟ ꯑꯣꯏꯈꯤꯕꯁꯦ ꯏꯁꯥꯗ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯁꯤꯗꯤ ꯄꯨꯀꯣꯛ ꯅꯋꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯕ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯈꯟꯖꯔꯦ ꯑꯗꯣ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯜꯂꯤ ꯇꯥꯔꯀꯥꯟꯁꯤꯗꯁꯨ ꯑꯅꯧꯕ ꯀꯩꯅꯣꯝ ꯑꯣꯏꯕ ꯑꯗꯨꯀꯥꯟꯗ ꯑꯩꯅ ꯌꯥꯝ ꯄꯥꯈꯠꯈꯤꯕ ꯑꯃꯗꯤ ꯂꯩ
ꯊꯥꯗꯣꯛꯑꯀꯥꯟꯗ ꯍꯌꯦꯡ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯅꯣꯗꯤꯀꯣ ꯁꯤꯗꯤ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯌꯥꯝ ꯍꯪꯖꯈꯤꯕ ꯃꯇꯝꯗꯨꯗ ꯑꯩꯗꯤ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯊꯥꯗꯣꯛꯑꯀꯥꯟꯁꯤꯗ ꯃꯤꯅꯒ ꯍꯥꯏꯗꯤ EDMꯗꯒ ꯑꯗꯨꯃꯥꯏꯅꯒ ꯍꯥꯞꯆꯤꯜꯂꯒ ꯀꯩꯅꯣꯝꯃ ꯑꯣꯏꯌꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯀꯩꯅꯣꯝ ꯌꯥꯝ ꯐꯖꯗꯦ ꯑꯗꯩ ꯐꯣꯛꯁꯤꯕꯨ ꯄꯪꯇꯧꯗ ꯇꯧꯁꯟꯕ ꯌꯥꯕ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥꯅ ꯈꯟꯕꯅꯦ ꯑꯗꯣ ꯀꯅꯥꯝ ꯍꯥꯏꯕꯤꯔꯛꯇꯦ ꯃꯔꯝꯗꯤ ꯑꯩꯅ ꯈꯟꯕꯗ ꯑꯩ ꯗ ꯋꯦ ꯑꯣꯐ ꯅꯦꯆꯔ ꯑꯣꯐ ꯃꯦꯀꯤꯡ ꯗ ꯁꯣꯡ ꯑꯩꯗꯤ ꯀꯥꯏꯈꯤꯗꯕ꯭ꯔꯥꯅ ꯈꯜꯂꯦꯕꯀꯣ ꯏꯁꯩꯗꯣ ꯁꯦꯝꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯄꯪꯍꯥꯞꯇ ꯍꯥꯞꯆꯤꯜꯂꯒ ꯀꯩꯅꯣꯝꯗꯤ ꯇꯧꯈꯤꯗꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯩ ꯑꯣꯖꯥ ꯒꯨꯔꯨꯗ ꯍꯥꯟꯅ ꯇꯥꯟꯅꯖꯔꯝꯃꯤ ꯃꯔꯝꯗꯤ ꯑꯣꯖꯥ ꯒꯨꯔꯨꯅ ꯌꯥꯔꯒ ꯇꯧ ꯍꯥꯏꯕꯅꯤꯅ ꯇꯧꯕꯅꯤꯅ ꯑꯩꯒꯤꯁꯨ ꯕꯦꯀꯤꯡ ꯂꯩꯖꯩꯗꯅ ꯑꯣꯖꯥꯁꯤꯅ ꯌꯥꯕꯩꯅꯦꯅ ꯈꯨꯝꯕ ꯌꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯩꯗꯨꯃ ꯃꯥꯏ ꯄꯥꯛꯈꯤ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯏꯁꯩꯁꯤ ꯁꯦꯝꯈꯤꯕꯒꯤ ꯀꯩꯅꯣꯁꯤꯁꯨ ꯂꯩꯔꯦꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯩ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯩꯀꯩ ꯃꯌꯥꯝꯗꯒꯤ ꯇꯥꯈꯤꯕꯗ ꯉꯁꯥꯏꯒꯤ ꯄꯨꯀꯣꯛꯅꯋꯥ ꯏꯁꯩꯁꯦ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯃꯇꯝꯁꯦ ꯌꯥꯝ ꯁꯥꯡꯅ ꯆꯪꯈꯤ ꯍꯥꯏꯕ ꯑꯃꯁꯨ ꯇꯥꯖꯈꯤꯕꯀꯣ ꯑꯗꯣ ꯁꯤ ꯏꯁꯩꯁꯦ ꯁꯦꯝꯃꯒ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯚꯤꯖꯨꯋꯦꯜꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯌꯥꯝ ꯀꯨꯏꯅ ꯆꯪꯈꯤꯕ ꯑꯃꯁꯨ ꯌꯥꯎꯈꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯣ ꯏꯁꯩꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏ ꯀꯟꯁꯦꯞꯁꯦ ꯑꯣꯟꯂꯤ ꯖꯁ ꯃ꯭ꯌꯨꯖꯤꯛꯁꯦ ꯈꯛꯇꯪ ꯇꯧꯔꯒ ꯚꯤꯗꯤꯑꯣꯁꯦ ꯊꯥꯗꯣꯛꯑꯒꯦ ꯈꯜꯂꯝꯕ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛ ꯈꯛꯇꯅꯦꯕ ꯃ꯭ꯌꯨꯖꯤꯛꯀ ꯄꯦꯅꯥꯒ ꯕꯦꯛꯒ꯭ꯔꯥꯎꯟ ꯈꯔꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯚꯤꯗꯤꯑꯣꯁꯦ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯇꯧꯔꯒ ꯃꯣꯏꯒꯤ ꯚꯤꯖꯨꯋꯦꯜꯁꯤꯡꯁꯦ ꯚꯤꯖꯨꯋꯦꯜꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯕ ꯇꯧꯔꯝꯕ ꯃꯇꯝꯁꯤꯗ ꯃꯣꯏꯗ ꯈꯤꯇꯪ ꯄꯦꯟꯖꯗꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯤꯁꯨ ꯍꯥꯏꯗꯤ ꯚꯣꯀꯦꯜ ꯈꯤꯇꯪ ꯕꯦꯛꯒ꯭ꯔꯥꯎꯟꯒꯨꯝꯕ ꯑꯗꯩ ꯏꯁꯩ ꯑꯣꯏꯅ ꯈꯤꯇꯪ ꯍꯥꯞꯄꯗꯤ ꯌꯥꯝꯗ꯭ꯔꯒꯁꯨ ꯃꯌꯦꯛ ꯈꯔ ꯈꯛꯇꯪ ꯑꯣꯏꯁꯨ ꯍꯥꯞꯄꯒꯗꯤꯅ ꯈꯜꯂꯛꯄ ꯃꯣꯏꯁꯨ ꯑꯗ ꯈꯜꯂꯛ ꯀꯥꯟꯁꯤꯗ ꯃꯣꯏ ꯃꯇꯝ ꯆꯪꯉꯤꯗꯨꯗꯤ ꯃꯣꯏꯗꯤ ꯏꯁꯩꯁꯦ ꯀꯣꯟꯅ ꯂꯣꯏꯔꯕ ꯇꯣꯠꯂꯕ ꯃꯇꯨꯡꯁꯤꯗ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯆꯤꯜꯂꯒ ꯌꯦꯡꯉꯁꯤꯅ ꯇꯧꯔꯒ ꯇꯧꯈꯤꯕ ꯊꯕꯛ ꯑꯣꯏꯈꯤꯕꯩꯅꯦ ꯍꯥꯏꯗꯤ ꯅꯝꯕꯗꯤ ꯀꯨꯏꯗꯤ ꯀꯨꯏꯔꯕꯅꯦꯕ ꯊꯥꯗꯣꯛꯑꯝꯗꯥꯏꯗ ꯚꯣꯀꯦꯜ ꯉꯁꯥꯏꯒꯤ ꯍꯥꯏꯕꯗꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯂꯣꯏꯔꯕ ꯄꯣꯠ ꯑꯃꯅꯦ ꯑꯅꯧꯕ ꯑꯃꯃꯨꯛ ꯁꯤꯟꯗꯣꯛꯄꯗꯨꯗ ꯍꯥꯏꯕꯗꯤ ꯈꯤꯇꯪꯁꯨ ꯆꯪꯈꯤꯕꯒꯤꯅꯦꯕ ꯃꯇꯝꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯑꯣꯚꯔꯑꯣꯜ ꯌꯥꯝ ꯊꯤꯅ ꯐꯖꯈꯤꯕ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯄꯥꯝꯅꯈꯤꯕ ꯏꯁꯩ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕꯁꯦ ꯑꯇꯣꯞꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯣꯛꯀꯤ ꯁꯨꯃꯥꯏꯅ ꯏꯁꯩꯒꯤꯁꯦ ꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯨꯝꯕꯗꯁꯨ ꯆꯠꯄ ꯌꯥꯎꯏꯀꯣ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯏꯁꯩ ꯑꯣꯏꯅ ꯇꯧꯕ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯄꯔꯐꯣꯔꯃꯔ ꯑꯦꯖ ꯑ ꯐꯣꯛ ꯑꯣꯏꯅ ꯄꯨꯔꯥ ꯐꯣꯛꯀꯤ ꯐꯤꯜꯁꯤꯗ ꯄꯔꯐꯣꯔꯃꯔ ꯑꯣꯏꯕꯁꯨ ꯃꯌꯥꯝꯈꯛ ꯌꯥꯎꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯖꯣꯏꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯐꯤꯜꯁꯤꯡꯗꯗꯤ ꯑꯖꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯥꯏꯇꯥꯔꯦ ꯈꯨꯠ ꯊꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤ ꯂꯩꯕꯒꯦ ꯃꯁꯤꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩ ꯍꯥꯏꯖꯒꯦ ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯏꯁꯩ ꯄꯦꯅꯥꯒ ꯂꯥꯡꯗꯦꯟ ꯇꯧꯔꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯄꯦꯅꯥꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯆꯠꯄꯗꯣ ꯑꯩꯁꯨ ꯆꯠꯂꯤ ꯑꯩꯒꯤ ꯕꯦꯟ ꯃꯃꯤꯡꯅ ꯁꯂꯥꯏꯔꯦꯟ ꯄꯦꯅꯥ ꯁꯩꯁꯛꯂꯨꯞ ꯍꯥꯏꯅ ꯊꯣꯜꯂꯤ ꯑꯣ ꯏꯁꯥꯒꯤ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯁꯤꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯕꯦꯟꯁꯦ 2000 ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯃꯃꯥꯡꯗꯒꯤ ꯍꯥꯟꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯦꯝꯒꯠꯄ ꯍꯧꯒꯠꯂꯛꯑꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯃꯤꯟꯅꯔꯦ ꯑꯗꯨꯒ ꯃꯦꯟꯂꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯍꯦꯔꯣꯖꯤꯠ ꯀꯣ ꯅꯤꯡꯊꯧꯖꯥ ꯃꯥꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯛꯃꯤꯟꯅꯔꯒ ꯑꯗꯨ ꯏꯁꯩꯁꯦ ꯄꯥꯡꯈꯠꯂꯒ ꯃꯌꯦꯛ ꯑꯣꯖꯥꯁꯤꯡꯅ ꯄꯤꯔꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯨꯍꯣꯡꯕꯒꯤ ꯄꯦꯅꯥꯒꯤ ꯕꯦꯟ ꯈꯔꯗꯤ ꯆꯠꯂꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯐꯖꯅ ꯆꯠꯂꯦ ꯑꯗꯩ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯈꯪꯕꯤꯕ ꯑꯗꯨꯒ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯒꯤ ꯄꯦꯅꯥꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯦꯜ ꯈꯔ ꯆꯠꯈꯤꯌꯦ ꯏꯁꯩ ꯈꯔ ꯐꯖꯕ ꯃꯇꯥꯡ ꯃꯣꯏ ꯃꯌꯥꯝꯅ ꯅꯝꯕꯤꯔꯒ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯐꯕ ꯐꯠꯇꯕ ꯃꯌꯥꯝ ꯂꯣꯏ ꯁꯨꯕꯁꯦ ꯕꯠ ꯑꯐꯕ ꯔꯣꯝꯗꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯤꯅꯦꯕ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯏꯁꯩ ꯀꯩꯅꯥ ꯄꯨꯊꯣꯛꯄꯒꯤ ꯏꯁꯩ ꯁꯛꯏꯉꯩꯗ ꯃꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯤꯔꯝꯕ ꯑꯗꯨꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯗꯒꯤ ꯃꯌꯥꯝꯅ ꯑꯣꯏꯅ ꯍꯪꯉꯛꯑꯒ ꯅꯣꯏꯒꯤꯗꯣ ꯀꯥꯏ ꯂꯩ ꯅꯣꯏꯒꯤꯗꯣ ꯀꯥꯏ ꯂꯩ ꯇꯧꯔ ꯐꯣꯟꯒ ꯇꯧꯔꯛꯑꯒ ꯄ꯭ꯔꯣꯒꯥꯝꯁꯦ ꯑꯗꯨꯝ ꯁꯤꯀ꯭ꯋꯦꯟꯁꯇ ꯑꯗꯨꯝ ꯂꯨꯍꯣꯡꯕꯒꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯑꯗꯨꯝ ꯋꯥꯠꯇꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯃꯊꯪ ꯂꯩꯌꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯧꯔꯒ ꯑꯗꯨꯁꯨ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯍꯥꯏꯒꯦꯀꯣ ꯑꯗꯣ ꯂꯨꯍꯣꯡꯕꯒꯤ ꯄꯦꯅꯥꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯁꯤ ꯃꯇꯥꯡ ꯆꯪꯕꯒꯤ ꯃꯇꯥꯡꯁꯨ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯝꯒꯦ ꯃꯔꯝꯗꯤ ꯑꯩ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯊꯕꯛꯁꯦ ꯌꯥꯝ ꯄꯥꯝꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦꯀꯣ ꯑꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯑꯩ ꯏꯁꯥꯃꯛ ꯑꯩ ꯐꯦꯃꯤꯂꯤ ꯑꯩꯈꯣꯏꯒꯤ ꯒꯧꯔꯤꯌꯥ ꯗ꯭ꯔꯃ ꯆꯠꯂꯦ ꯑꯩꯈꯣꯏ ꯗꯗꯥ ꯄꯂꯥ ꯅꯟꯁꯀ꯭ꯔꯤꯇꯟ ꯏꯁꯩ ꯁꯛꯑꯦ ꯑꯌꯥꯝꯕ ꯄ꯭ꯔꯗꯤꯞ ꯀꯩꯁꯥꯝ ꯑꯗꯒꯤ ꯄꯨꯄꯨ ꯊꯝꯕꯥꯉꯧ ꯇꯣꯞ ꯊꯝꯕꯥꯉꯧꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯂꯥꯏꯍꯥꯛꯇꯒꯤ ꯃꯣꯏ ꯏꯁꯩ ꯑꯗꯨꯝ ꯇꯧꯔꯒ ꯂꯥꯛꯄ ꯒꯧꯔꯤꯌꯥꯒꯤ ꯏꯁꯩꯀꯣ ꯄꯥꯂꯥꯒꯤ ꯏꯁꯩ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯏꯁꯩꯁꯦ ꯇꯧꯔꯒ ꯂꯥꯛꯄ ꯑꯗꯣ ꯑꯩꯈꯣꯏ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯀꯣꯛꯇꯗꯤ ꯈꯤꯇꯪꯗꯤ ꯆꯨꯏ ꯑꯗꯨꯕꯨ ꯌꯥꯝ ꯍꯛꯆꯜꯂꯨꯕꯗꯤ ꯑꯣꯏꯗꯦ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯇꯣꯡꯉꯥꯜꯂꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯩꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯩꯇꯩꯗꯤ ꯃꯩꯇꯩ ꯉꯥꯛꯇꯅꯦꯀꯣ ꯃꯩꯇꯩꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯒꯧꯔꯤꯌꯥ ꯉꯁꯥꯏꯒꯤ ꯃꯩꯇꯩ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯅ ꯆꯠꯅꯔꯝꯕ ꯂꯥꯏꯅꯤꯡ ꯏꯁꯩ ꯁꯩꯁꯛꯄꯨ ꯑꯣꯏꯔꯣ ꯃꯌꯥꯝꯁꯦ ꯄꯥꯝꯖꯔꯨꯕꯁꯦ ꯈꯨꯅꯨꯡ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯁꯨꯝꯕ ꯑꯔꯤꯕ ꯏꯁꯩ ꯈꯨꯅꯨꯡ ꯏꯁꯩꯁꯦ ꯈꯤꯇꯪ
ꯌꯥꯝ ꯈꯔ ꯄꯥꯝꯖꯕ ꯑꯗꯒꯤ ꯈꯔ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯁꯨꯝꯕ ꯁꯛꯑꯒ ꯋꯥꯈꯜꯁꯦ ꯄꯣꯊꯥꯖꯕ ꯑꯣꯏꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯌꯦ ꯑꯗꯨꯗꯨꯅ ꯏꯁꯩꯁꯦ ꯑꯗꯨꯃꯥꯏꯅ ꯁꯛꯂꯛꯑꯦꯀꯣ ꯇꯝꯃꯛꯑꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯧꯕꯕꯨꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯂꯝꯕꯤꯁꯤꯗ ꯆꯠꯆꯕꯁꯤꯅꯗꯤ ꯑꯥꯔꯇꯤꯁ ꯑꯣꯏꯕꯒꯤꯗꯤ ꯌꯥꯝ ꯐ꯭रीडꯝꯅꯤ ꯃꯥꯅꯦ ꯃꯥꯅꯦ ꯑꯄꯦꯟꯕ ꯑꯄꯥꯝꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯝꯃꯒ ꯂꯩꯔꯕ ꯄꯣꯠꯅꯤꯅ ꯃꯁꯤꯗ ꯀꯔꯤ ꯍꯥꯞꯆꯜꯂꯒꯗꯤ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤꯁꯨ ꯑꯃꯨꯛ ꯍꯦꯟꯒꯗꯣꯏꯅꯦꯕ ꯑꯄꯥꯝꯕ ꯄꯣꯠꯁꯤꯗ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯗꯥꯅ ꯑꯗꯣ ꯅꯪ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯕꯒꯤꯅꯦ ꯑꯩꯅꯁꯨ ꯉꯁꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯏꯁꯩ ꯁꯛꯄ ꯈꯣꯠꯄ ꯉꯝꯕ ꯑꯗꯒꯤ ꯍꯦꯟꯅꯁꯨ ꯃꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯩ ꯅꯠꯇ꯭रो ꯉꯁꯤ ꯁꯤꯗ ꯂꯥꯛꯄ ꯐꯪꯖꯔꯤꯁꯤꯁꯨꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯇꯥꯟꯖꯥꯁꯦ ꯂꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯖꯣꯏꯒꯤ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕ ꯑꯗꯒꯤꯗꯤ ꯏꯙꯧꯈꯣꯏ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯏꯁꯩꯒꯨꯝꯕ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯐꯤꯜꯁꯤꯗꯗꯤ ꯂꯣꯏ ꯂꯩꯔꯛꯑꯦꯀꯣ ꯑꯗꯨꯒ ꯇꯥꯟꯖꯥꯁꯦ ꯂꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯖꯣꯏꯁꯦ ꯀꯔꯤ ꯂꯝꯗ ꯄꯣꯛꯄꯤꯕꯅꯣ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯁꯤꯁꯨ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯅ ꯄꯟꯕꯤꯔꯝꯃꯣ ꯑꯩ ꯇꯣꯞ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯩꯈꯣꯏ ꯄꯣꯔꯣꯝꯄꯥꯠ ꯁꯤꯒꯤ ꯔꯣꯗꯇꯒꯤ ꯆꯨꯝꯅ ꯊꯧꯒꯠꯂꯒ ꯊꯥꯏꯅ ꯕꯥꯔꯨꯅꯤ ꯀꯥꯟꯅꯕ ꯂꯝꯕꯤ ꯑꯔꯤꯕ ꯑꯃ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯀꯣꯏꯔꯒ ꯀꯦꯟꯁꯤꯠ ꯔꯣꯗꯇꯒꯤ ꯀꯥꯔꯦ ꯑꯍꯥꯟꯕꯗ ꯑꯗꯨꯗꯒꯤ ꯑꯗꯨꯒꯤ ꯂꯝꯗ ꯂꯩꯀꯥꯏ ꯇꯣꯞ ꯈꯣꯡꯅꯥꯡꯃꯈꯣꯡ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏꯁꯤꯗꯒꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯒꯩꯅ ꯀꯩꯁꯥꯝ ꯁꯥꯒꯩꯅꯤ ꯑꯩꯒꯤ ꯕꯕꯥ ꯀꯩꯁꯥꯝ ꯄ꯭ꯔꯤꯌꯣꯕꯇ ꯑꯗꯒꯤ ꯃꯃꯥ ꯀꯩꯁꯥꯝ ꯖꯥꯅꯀꯤ ꯃꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯄꯨꯄꯨ ꯇꯣꯞ ꯊꯃꯥꯡꯉꯧ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯈꯥ ꯏꯁꯩ ꯑꯃꯒ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯅꯕ ꯍꯥꯏꯖꯔꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯦ ꯁ꯭ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯄꯨꯀꯣꯛ ꯅꯋꯥ ꯄꯨꯊꯣꯛꯑꯕ ꯃꯇꯝꯗꯣ ꯁꯦ ꯁ꯭ꯋꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯃ ꯂꯩ ꯑꯗꯣ ꯃꯌꯥꯝꯗꯣ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯁꯦ ꯁ꯭ꯋꯥꯁꯦ ꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯩ ꯃꯈꯜ ꯑꯃꯅꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯏꯉꯪꯄꯣꯛꯄꯤꯒꯤ ꯐꯨꯠꯕꯣꯜꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯇꯤꯝ ꯑꯃ ꯂꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄ꯭ꯔꯄꯣꯖꯦꯜ ꯑꯃ ꯇꯧꯔꯛꯄ ꯃꯇꯨꯡꯗ ꯁꯦꯝꯈꯤꯕ ꯏꯁꯩꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯃꯣꯏꯗꯁꯨ ꯍꯥꯏꯐꯦꯠ ꯄꯟꯖꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯖꯒꯦ ꯁꯦ ꯁ꯭ꯋꯥꯗꯣ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ Machu teretna leitingbi sana leipak kang leipak sana bagi lamjelda mingchat kaya purakli khanghal lasi malemda thanam lasi puari mangjil thaduna salasi awa nungai kaya yekna lising kaya sanging lagi ngasidi kanana ngamge yeng se swa Hauro pari imom sing taibang mikap thorak luni palem gitam pakta sanaruni mingchat urum khilamu hayna ipane hayana imane pari khoi thorak lo haurak lo imagilaman singla se Sari wasak saklasi mangjil thaduna chalasi khanghal lasi malemda awaba nungai bakayaga hayare hayare
ngamge yeng na say swa. Thank you. Yam phazakre sigi sai shishu yamna akhoi social media da haiba tare viral oi ki bai isai ma khakde akhoi na so dum ahan bada isai se isai sigi oi ba haiba tare magi official oi ba video oi ba mo oi ba si udriganda social media da haiba tare khoi video matek matek clip kum se si da yam bata ki isai se mayam na su sina tak pa de haiba yam pam nei haiba si su adugi proof de hai tare sina adu sigi isai se sina kamai ta uraga sem khiba isai oi ga doino sigi su wari matek kitang ban biram sigi isai je yamna nusiba ai ziki ai no pa aina setejit athopa mai je ma je akoi EDM gi music ta hoji si kanna machin tung kolak pa ngang ni ma gi makhut masa haiba de gi music compose mana torpa je ngon lu yam pam ko ma aina ek haiba matam da sang tau je ko si haiba tu khoi music director se samna music director je singer khoi gi mo chu kitang tabi re da di loina ba nungai ga di isai je ana phajai na khanjai ko ai dil khoi na chalora kan da si tau ne na hai bu na to khoi sum tan na ga apam ba hai ba di ta thok ta sin tau min ra to bu se adigi la joi music tu swai tau ra je nang lyrics tu puthoro ai lyrics se kmai tau je hai no sana kholam bai lam da khara ha pa je adigi mingon da encourage oina ba wai khara lyrics se ta hapiro ko piro man knowledge se mai puthori adigi kan da ai je mai tau je ke je khalle ka wa khan je da ada kan da ai je nungga ma thenge pung thenge bok dai je tummaga mon so ai tasangna ai jam ai nam to gan ba ma tumba yak ta kan ai lyrics ko ki ta tholak pa tumma kan ai phone pu tho note page ta sum i bo lyrics sum i tham de ai ji lyrics am lai ba ai phone tum ya da kan he siam ba ko tenga kan tenga ga ji siam bu jam nungai ba mo phao ba ko ai ge tum ninga ga jo lyrics ta kok sin le kan na mai ta siam kan mo i mon da ai lyrics to lai re sai pa la ji azo sai ji sum ma mai kitang anauba mingon tabada folk oiraga oiraga su kitang nusian nu ngai ba mingon da thauna hapam ohen je nu hai de ai je khanda ba khan je khale di sujik mai pan je khosi ge ai jo wakhan je khalaga ma ge se numit ni changi se sem ba da ko ado sei je minini chang ba je ai ma dum pham de phamaga nungdang theng ga da theng numit aroiba numit se pung ani tai aduga ai gari puso e car puso aduga haidi jikai isei je sound je studio mung tabaga phone tabaga apanda ung thar kan ko main tawi ga ji khara yeng hai tai music director jing je ama ko haidi khoi ji monitor mung ji tar kan yam phajaga car speaker da na mu chagai ke no ma nungai ta ba mu oi ga dana ngasai medium mayam si da loi test to ne ba adugi phone da jong check tore de kan de gi car da jong da jo thar yeng ji pung ani ta dan car sau do pul la lai khala ga ching khat la manung dang thila ta kan ji da khoi gi nungai ba du oi re ko adu dei e ta ga di sei je thadok pa ya ni ta ga dumaina sema ga thadok ki bani aduga lyrics su aina to bani sei sur su pan bani aduga music compose man to bani sei khakta na te ko adu asoi da to wi se lyrics su phaza ba hai tare nga sai sei sing si da thara iba lyrics sing se achamba lyrics te abda datte hai tare aduna yamna aphaba yamna miyamna pamna ba adugumba lyricist amane haiba si su ai thamjage aduga aina makata na khoi ajoida haijening base khoi gi hojik kainogi isai khoi gi makeup thoklo haidana handak sisu sine hen ba male viral bayam ne hena pamna raga hai tare matam du da hai tare sigi matam si da ekta isai je si da tabai isai amta ta gi tare phone je hangat ba kan da khoi mobile se paira kan da dom every Instagram oi bai Facebook oi bai ko aduga yam pamna su every reels kuding magta de kai gumba ma music video khoi chana ba khak na ta ba hai tare chana ta ba da su kitang hapa ki ba gi do mai da su yaw gi bra hai na su khanjai ko si su mayam na ga dum social media da ngagna ki ba hai tare si tawi hai na ko asi su oi ba male isai se hana khudol tam bio aduga si gi oi ba wari si jo ma khata na dai tam amna nung si bai sai ne lai manu si bi se as magi wari mayam su lai re isai matung gi ju tori pasi
lei ima nung shibi ima gila man sing lage makeup thok lo kang lei cha thau boi ba na khoi bu khom len makeup thok le ro kung khul ta don lei re nu yak na lang goi chan ring ai ima gila man sing lam ko hey 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 ra hey 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 ra hey hey ra hey lan bung yei re re hui thâu la ba chi pheng le lai re la ba yau le me cướp thuốc lô thâu ba lấy mai chua na pa se yek na ba gi hello la iya ma singdu na hairam ko lauram ko sana le pa ka le pa yam phazakre sei matik se akoi phone da sum taba duga direct aigi mitmang da haiba tare live oina sakpi basiga taba matam da suki matik punsis da haiba tare a precious moment for me aduma ina haizage aduga ngasi akoi gi viewers sing haiba tare live section asibu yengbiriba viewers sing da viewers sing gi apam ba isai sing ayam bana dinga sai da gi adum akoi no oina adum kano tawkhre akoi gi comment da isa gi apam ba khangning ba leiraga su adum haibirak pa ya bagi khudong jaba du so akoi na pizai aduga makata na mu khangning gi se akoi gi huziki makeup thoklo haiba se sigi isai se ayam bana so akoi gi mase akoi Manipur da thoi ba hai ba tari hauzik thoi ba state sida yamna charang na ba laibak thiba thodok se sigi matang sida su ngak ta ayam bana sigi sai se ta ki ado kamai na tau ki bano isai sigi matang semak pagi adagi concept la ki ba hai tare ko kamai na tau ki bano si su kitang hai biu lan irang hor ko matam da isu yum da tha ni mu yum da lei ba phang de hedi zum mayam gi awana si mating pam ko pa dum chat poko ai gari putho ga dum mama ko chat le lam loi sure mafam da irang hek thokum matam da dum chala mating dum pang bo da ai chin ma kautruk da chat le du kan da koi gi relief hall ai tar ko mayam gi chinau imai ben halaman mayam le ram ji u matam da hoi mafam du loi thengnari ko adu nu mitu da yan noi ta nu nu mengon sum oi ba ai di chawrba hall da moi mi yam da 50 muk maya je gi phabu ma koi gi thare ko fak ama tor ga ma tor ga thare adu ki mathang da phabu ma mathang phabu tor ga mi je yamna nuai na le hauda bu du u da ai je wakhan je nuai te di char su pulap sang na tor ga sanai ba da imung ma chak thong matam yang wai ko ai di ka su ai su nung dang thong matam da nung phadok su nu pa na thong jawi nu pa tu nu pi na thong jawi da mai tor mating pang nei ne ba duk yang ro mayam du ki cha sing am sem bai thaba am ne ba torom oiram de film je adu su le re du ga mayam pareng sa na tor sa ju u ji da ngon su am nuai ta am phai ko ai nu mi tu su moi ga ju ai chinau jing du samin ne re du bu ai ne yum da
ꯑꯩꯁꯦ ꯀꯩꯅꯣ ꯖꯨꯟ ꯖꯨꯂꯥꯏ ꯑꯥꯒꯁꯇꯒꯤꯗꯤ ꯌꯨꯝꯗ ꯂꯩꯔꯦ ꯑꯥꯒꯁꯇ ꯌꯨꯝꯗ ꯂꯩꯔꯀꯥꯟꯁꯤꯗ ꯑꯩ ꯌꯨꯝꯗ ꯂꯩꯔꯀꯥꯟꯁꯤꯗ ꯑꯩꯅ ꯆꯠꯂꯨꯕ ꯈꯣꯠꯂꯨꯕ ꯇꯧꯔꯨꯕ ꯃꯌꯥꯝꯁꯤꯡ ꯁꯨꯝ ꯎꯔꯒ ꯋꯥꯈꯜꯁꯤꯗ ꯌꯥꯝ ꯄꯦꯟꯗꯕ ꯑꯃ ꯀꯣ ꯂꯩꯔꯦ ꯑꯗꯨꯀꯥꯟ ꯄꯦꯟꯗꯕ ꯂꯩꯕꯁꯤꯗ ꯑꯩꯅ ꯀꯩꯗꯧꯔꯤꯒꯦ ꯃꯌꯥꯝꯁꯦ ꯃꯤꯀꯞ ꯊꯣꯛꯂꯣꯅ ꯑꯩꯅ ꯋꯥꯍꯪ ꯑꯃ ꯍꯪꯉꯤꯕꯀꯣ ꯑꯗꯨꯀꯥꯟꯗ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯋꯥꯈꯜꯁꯤꯗ ꯊꯣꯛꯂꯛꯈꯤꯕ ꯑꯗꯒꯤ ꯏꯁꯩꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯠꯇꯕ ꯃꯉꯥꯡꯁꯦ ꯃꯥꯅ ꯋꯥꯔꯤ ꯑꯃꯗꯤ ꯍꯧꯗꯣꯛꯑꯝꯕ ꯑꯩꯉꯣꯟꯗ ꯚꯥꯏ ꯑꯩꯈꯣꯏꯒꯤ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯩ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯂꯤꯖꯦꯟꯗꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏꯁꯦ ꯍꯧꯗꯣꯛꯄ ꯑꯣꯏꯅ ꯏꯁꯩ ꯑꯃꯇꯪ ꯁꯦꯝꯅꯕꯗꯤ ꯇꯧꯁꯤ ꯈꯣꯠꯁꯤ ꯀꯥꯏꯅ ꯑꯩꯉꯣꯟꯗꯗꯤ ꯋꯥꯈꯜꯗꯤ ꯂꯩꯈꯤꯕ ꯑꯗꯨ ꯂꯥꯟ ꯃꯃꯥꯡꯗꯀꯣ ꯑꯗꯨꯃꯥꯏꯅ ꯀꯟꯁꯦꯞꯇꯤ ꯍꯥꯏꯐꯦꯠꯇꯤ ꯂꯩꯕꯀꯣ ꯃꯣꯏꯁꯦ ꯃꯄꯥꯟꯗ ꯁꯣꯗ ꯍꯥꯏꯗꯤ ꯑꯃꯦꯔꯤꯀꯥꯟ ꯒꯣꯠ ꯇꯦꯂꯦꯟꯁꯇ ꯆꯠꯀꯅꯤ ꯑꯗꯨꯗ ꯏꯁꯩ ꯁꯨꯃꯥꯏꯅ ꯁꯦꯝꯁꯤ ꯈꯣꯠꯁꯤꯅ ꯍꯥꯏꯔꯝꯃꯒ ꯂꯩꯔꯝꯃꯤꯕ ꯁꯝ ꯃꯇꯝ ꯑꯃꯅꯦꯕꯀꯣ ꯑꯗꯨꯀꯥꯟꯗ ꯃꯥꯒꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯣꯏ ꯍꯥꯏꯅꯔꯒ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯐꯦꯠꯇꯤ ꯈꯟꯈꯤꯕꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯃꯇꯨꯡꯗ ꯂꯥꯟ ꯂꯥꯛꯀꯅꯤꯗꯨ ꯈꯪꯗꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯇꯨꯡꯁꯤꯗ ꯂꯥꯟꯁꯤ ꯂꯥꯛꯀꯥꯟꯗ ꯑꯩꯁꯦ ꯑꯩꯗꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯏꯁꯩ ꯑꯃꯇꯪ ꯂꯥꯜꯂꯛꯁꯤꯗ ꯁꯦꯝꯁꯦꯅ ꯍꯥꯏꯌꯦ ꯑꯗꯨꯁꯨ ꯑꯩ ꯂꯥꯟ ꯃꯔꯛꯁꯤꯗ ꯀꯔꯤ ꯏꯁꯩꯅꯣ ꯁꯦꯝꯗꯣꯏꯁꯦꯅ ꯍꯥꯏꯌꯦꯕ ꯃꯥꯁꯨ ꯍꯥꯏꯗꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯃ ꯑꯦꯚ꯭ꯔꯤꯊꯤꯡ ꯕꯦꯟ ꯂꯩꯕꯅꯤꯅꯀꯣ ꯀꯔꯤꯕꯨ ꯇꯧꯗꯣꯏꯅꯣꯅ ꯍꯪꯉꯛꯄ ꯃꯥꯅ ꯑꯩꯅ ꯃꯌꯥꯝꯁꯦ ꯃꯤꯀꯞ ꯊꯣꯛꯍꯟꯕ ꯑꯣꯏꯅ ꯃꯤꯀꯞ ꯊꯣꯛꯂꯣꯅ ꯏꯁꯩ ꯑꯃ ꯁꯦꯝꯁꯤ ꯑꯩꯉꯣꯟꯗꯁꯨ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯊꯦꯡꯅꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯑꯦ ꯑꯗꯨꯅ ꯑꯊꯧꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯍꯧꯗꯣꯛꯄ ꯑꯣꯏꯅ ꯏꯁꯩꯁꯦ ꯑꯃꯨꯛꯇꯪ ꯁꯦꯝꯁꯤꯅ ꯑꯩꯅ ꯃꯉꯣꯟꯗ ꯑꯦꯄ꯭ꯔꯣꯆ ꯇꯧꯋꯦ ꯑꯗꯣ ꯍꯣꯏ ꯌꯥꯔꯦ ꯈꯣꯠꯂꯦ ꯇꯧꯔꯒ ꯑꯩꯒꯤ ꯏꯁꯩ ꯈꯨꯗꯤꯡꯃꯛ ꯄꯦꯅꯥꯅ ꯂꯣꯏꯅꯃꯛ ꯍꯧꯋꯤꯀꯣ ꯄꯦꯅꯥ ꯂꯣꯏ ꯌꯥꯎꯍꯜꯂꯦ ꯑꯩ ꯏꯃꯥꯟꯅꯕ ꯅꯥꯎꯇꯣꯟꯁꯦ ꯀꯧꯔꯦ ꯑꯗꯨ ꯀꯧꯔꯒ ꯚꯥꯏ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯇꯥꯟꯅꯔꯦꯀꯣ ꯇꯥꯟꯅꯔꯒ ꯏꯁꯩꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯈꯤꯌꯦ ꯑꯗꯨꯒ ꯂꯥꯟ ꯃꯅꯨꯡꯗ ꯑꯗꯨꯝ ꯐꯣꯡꯈꯤꯕ ꯏꯁꯩ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯏꯁꯩꯁꯦ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯇꯕꯅ ꯐꯨꯝꯃꯒ ꯁꯛꯈꯤꯕꯁꯨ ꯂꯩꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯄꯟꯈꯤꯕꯗꯣ ꯍꯥꯏꯗꯤ ꯏꯁꯩꯁꯦ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯁꯦ ꯍꯦꯟꯃꯟꯗꯅ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯏꯟꯖꯥꯡ ꯊꯣꯡꯉꯨꯕ ꯀꯪꯂꯩ ꯉꯥꯅꯨꯁꯤꯡ ꯌꯧꯔꯛꯄ ꯑꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯐꯣꯟꯁꯤꯗ ꯆꯣꯡꯉ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯏꯁꯩꯗꯁꯨ ꯍꯥꯞꯄꯛꯄ ꯇ꯭ꯔꯦꯟ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯑꯃ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯆꯣꯡꯉꯒ ꯑꯃꯨꯛ ꯗ꯭ꯔꯦꯁ ꯑꯇꯣꯞꯄ ꯑꯃ ꯁꯤꯜꯂꯒ ꯂꯥꯛꯄꯗꯣ ꯑꯗꯨꯒꯨꯝꯕꯁꯨ ꯍꯥꯞꯄꯛꯄ ꯑꯗ ꯑꯩꯅꯗꯤ ꯈꯜꯂꯦ ꯑꯩꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯗꯩ ꯌꯥꯝ ꯅꯣꯛꯅꯤꯡꯕꯗꯣꯀꯣ ꯑꯩꯅ ꯈꯜꯂꯦ ꯑꯁ ꯇꯧꯔꯣ ꯂꯣꯏ ꯊꯣꯛꯄ ꯍꯥꯏꯅ ꯑꯩ ꯈꯜꯂꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯀꯩꯝ ꯂꯩꯇꯦ ꯍꯥꯏꯗꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯩꯗꯅ ꯃꯣꯏꯁꯦ ꯋꯥꯈꯜ ꯑꯝꯇ ꯇꯧꯖꯩꯅꯦ ꯈꯜꯂꯦ ꯈꯪꯗꯕꯗꯨꯕꯨ ꯇꯧꯕ ꯋꯥꯅꯤ ꯈꯪꯉꯒꯗꯤ ꯀꯩꯅꯣ ꯇꯧꯔꯣꯏꯗꯅꯀꯣ ꯑꯗꯨꯗ ꯑꯩꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯨꯏꯊꯧ ꯂꯥꯕ ꯆꯤꯐꯦꯡꯂꯦ ꯂꯥꯏꯔꯦꯟ ꯂꯥꯕ ꯌꯥꯑꯣꯜꯂꯦ ꯀꯥꯏꯅ ꯄꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯅꯥꯗ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏ ꯌꯥꯀꯩꯔꯣꯜꯗꯒ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯈꯔꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯀꯥꯟꯗ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯗꯤ ꯍꯨꯏꯁꯦ ꯁꯥꯎꯔꯦ ꯃꯥꯏ ꯃꯆꯤꯐꯥꯎ ꯐꯦꯡꯉꯦ ꯅꯣꯏ ꯀꯩꯗꯧꯔꯤꯒꯦ ꯂꯥꯏꯔꯦꯟ ꯂꯥꯕ ꯇꯨꯝꯃꯒ ꯂꯩꯕ ꯂꯥꯕ ꯂꯥꯏꯔꯦꯟ ꯃꯅꯨꯡꯗ ꯇꯨꯝꯃꯒ ꯂꯩꯕꯗꯣ ꯃꯥꯕꯧꯇ ꯌꯥꯎꯍꯜꯂꯦ ꯃꯥꯕꯧꯇ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯂꯩꯕꯥꯛꯁꯦ ꯃꯩ ꯆꯥꯛꯑꯦ ꯈꯥꯡ ꯉꯝꯗ꯭ꯔꯦ ꯃꯥꯕꯧ ꯊꯣꯛꯂꯛꯇꯣꯔꯦ ꯅꯣꯏ ꯃꯌꯥꯝ ꯀꯩꯗꯧꯔꯤꯒꯦ ꯍꯪꯕ ꯋꯥꯍꯪ ꯑꯃꯒꯤ ꯏꯁꯩꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯈꯤꯕꯅꯤ ꯑꯗꯨꯅ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟꯒꯤ ꯑꯣꯏꯕ ꯌꯥꯀꯩꯕꯗ ꯌꯥꯎꯕ ꯃꯌꯦꯛ ꯈꯔ ꯌꯥꯎꯕꯅꯤꯅ ꯑꯩꯅ ꯁꯨꯝ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯒꯗꯤ ꯍꯥꯏꯗꯤ ꯃꯣꯏꯗ ꯑꯣꯏꯅ ꯄꯥꯞ ꯂꯪꯁꯤꯟꯈꯤꯗ꯭ꯔꯥꯅ ꯈꯟꯖꯕꯗꯤ ꯐꯥꯎꯖꯩꯀꯣ ꯑꯗꯣ ꯑꯩꯅꯗꯤ ꯀꯃꯥꯏꯅ ꯊꯤꯡꯉꯨꯅꯤꯀꯣ ꯑꯩ ꯍꯦꯞ ꯅꯣ ꯔꯥꯏꯠ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯑꯄꯥꯝꯕ ꯇꯧꯖꯕꯅꯤꯗꯤ ꯔꯤल्सꯅꯤ ꯀꯅꯥꯅ ꯊꯤꯡꯉꯝꯗꯣꯏꯅꯤ ꯀꯪꯂꯩ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯇꯧꯔꯒ ꯃꯦꯀꯞ ꯇꯧꯕꯒꯤ ꯊꯥꯒꯠꯂꯛꯑꯁꯨ ꯀꯩꯝ ꯈꯟꯗꯦꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯈꯔꯗꯤ ꯂꯩ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ upcoming projectsing ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯂꯩꯕꯒꯦ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯍꯧꯖꯤꯛꯁꯦ ꯔꯦꯗꯤ ꯇꯧꯔꯒꯗꯤ ꯂꯩꯕꯤꯔꯒꯦ ꯁꯤꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯗꯣ ꯍꯥꯏꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯥꯔꯇꯤꯁꯁꯦ ꯂꯣꯏꯅ ꯋꯥꯅꯩꯀꯣ ꯑꯗꯒꯤ ꯑꯥꯔꯇꯤꯁꯁꯦ ꯂꯣꯏꯅ ꯋꯥꯏ ꯑꯋꯥꯕꯁꯤꯗ ꯍꯧꯖꯤꯛ ꯐꯤꯂꯝꯒꯤ ꯈꯔ ꯍꯧꯖꯤꯛ ꯍꯣꯜꯗ ꯀꯥꯞꯄ ꯈꯣꯠꯄ ꯇꯧꯔꯒ ꯍꯥꯏꯗꯤ ꯈꯔ ꯍꯤꯡꯅꯕ ꯃꯌꯥꯝꯁꯨ ꯍꯣꯠꯅꯖꯔꯤ ꯑꯗꯒꯤ ꯈ꯭ꯋꯥꯏ ꯃꯦꯟ ꯑꯣꯏꯅ ꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯖꯤꯛ ꯁꯤꯡꯒꯔꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯋꯥꯅꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯖ ꯑꯃ ꯁꯥꯗꯅ ꯂꯩꯀꯥꯏ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛ ꯑꯃꯗ ꯏꯁꯩ ꯇꯧꯕ ꯈꯣꯠꯃꯥꯏꯅ ꯇꯧꯕꯗꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯣꯏꯅꯗꯤ ꯇꯧꯅꯗ꯭ꯔꯤ ꯑꯗꯨꯗꯨꯅ ꯁꯤꯡꯒꯔ ꯑꯌꯥꯝꯕ ꯂꯣꯏꯅ ꯋꯥꯔꯝꯒꯅꯤꯅ ꯈꯟꯖꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯨꯃꯥꯡ ꯂꯤꯂꯥ ꯂꯩꯔꯤꯕꯁꯤꯡꯁꯨ ꯁꯨꯃꯥꯡ ꯂꯤꯂꯥꯁꯨ ꯁꯥꯟꯅꯕꯁꯨ ꯀꯩꯅꯣ ꯐꯪꯗꯦꯗꯅꯀோ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕ ꯃꯅꯨꯡꯁꯨ ꯑꯣꯏꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯔ ꯑꯌꯥꯝꯕꯁꯦ ꯍꯧꯖꯤꯛꯁꯦ ꯋꯥꯈꯜꯁꯦ ꯂꯣꯏꯅꯃꯛ ꯗꯥꯎꯟ ꯆꯠꯅꯕꯅꯤꯅ ꯏꯁꯩ ꯐꯣꯡꯕꯒꯤ ꯔꯥꯒꯁꯨ ꯄꯥꯛꯅ ꯂꯩꯔꯝꯃꯣꯏꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯈꯔꯗꯤ ꯂꯣꯏꯅꯃꯛ ꯇꯧꯅꯔꯤꯀꯣ ꯇꯧꯅꯔꯤꯕꯅꯤꯅ ꯑꯩꯁꯨ ꯏꯁꯩꯁꯦ ꯁꯤꯝꯇꯪ ꯁꯦꯝꯍꯧꯒꯦ ꯈꯟꯕꯗꯤ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯑꯩꯒꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯏꯁꯩꯁꯦ ꯑꯩꯁꯨ ꯁ꯭ꯇꯦꯖ ꯀꯥꯔꯒ
mayam gi seba tawrage khalakpa matam dane ba lahan toksan gri ko am pen da hai tare ngon du ai di sei je ai ji phong mu da gi sei mathang phong ga di mayang ga tanar ga hoji light music ga khape chusan ga stage set pa na ba khon ba ai plan di taw ga tham ma ne lan ni thugai gi de gi sei je namjal ga di lei sei hoji sei ai lei painting sei ahum di lei sei ahum je amana myobi pusi da sai thaba amana nusi ningon da sai thaba nusi ningon sai thaba ani di sure aduga myobi pusi rol da sai thaba maga mai tor gi sai ahum di lei ingon da hojik hojik se sai ahum se khoi ready lei rab de hai tare hek tholok boga me am da tana bagi damak da khoi loi namak viewers sing su hai ba tare ready lei biyo hojik anauba Ajoy Keisham gi isai mathang miyam da khudol tamnabagi damak ta su sem saduna leire hai ba wafam duni aduga khoina aroiba da thamjaning base pena se hai tare pena se seasonara ga hai tare ngasai ge khoi hoi track ta budi myam khak loi mag yaw khre adubu atopa topa hai tare isai sing mayam ama khak lai kre sigi marak ta gi isana pamjaba simadi na haiba sei ama khak pena se seasonara khudol tambi ba yagadra ya edo ai ti ta singna haijauge pena se kabuk hai thani amdi pena gi oja ama gi makha da isai tamak pa pena edo kimatik chawgre edo main toroga tawang pana te oja be deputy manakta toroga khudung isai gi oiba khulang isai khudung isai sumaina tamak pani na pena di amna haite du tawudu khoina pamjabagi leijaraga sum khara khongjaba du ma du khatani do pena je am soirasu akpiu maramdi haitabagi asing haijabani maro biade mani thamoi sengba du de baru oiri de thamoi seng haijare pena de haiti waro biganu rirau haitani tawdoi se ngasai b dam semida dum thabiro sei je singchong khunu tharik pina koi khulang da yamna oja jing na usina sapiramba aina jam pamna tajaba koi gi usi singchong gi khunu tharik pi jina ku khongba jida kari maram gi khongino na nupa hangdoine ado ai gi pamu bi magi mapau pura ibra atraga jedang larol gi pangkhong do khong ibra na hangbagi tangkak amani haitare ado ai soira jo mayam ngapiu 징송기 쿠누 타릭비 람기 쿠누니수 공조미낭부 Seglan sei pamel theja thaktu butong ne raga kru haina makta bu khong di ha chegla na pang kai na bagi mu khong barani chegla o adu suletri raga chegla o pa khangai di chegla na hung ka du suyelu de na cha ka du su thugai ru de ne chegla o adu suletri hai raga chegla o
पामुवी मागी मपाव खोंदबू पुरक मरनी चिंगलाओ अदु सुनत्रीरगा चिंगलाओ चिंगलान रोगी पंखों खोंग मक्तबू इरबदी चिंगलाओ खोंग लगनू पाखंग थमोही पुंगम दे चिंगलाओ Thank you. Yam fazakre matek se ngasai de gi khoi pena se use soraga hai tare sizinaraga matek am tang di dum taning ba te dum taning ba adubu loisilak pa hai ba tare live session je loisilak pa kanda ta ba phangja hore yam nungai jai mesigi damakta aduga khoi matung tarak pa ajoina makha ta na hotna ruba tawruba thaba khuding makta hena mai pak pa oibiu hai ba sisu khoi studio dominance ki mai kai de gi su thamjage matung tarak pa da tanja chabu kan hai batare wari makha ga chatha se isai shu ba ma sakmina ki se duga viewers sing shu sigumba tanja se miam punna lawmina ki se hai basi su ai viewers ta thamjage matang swai sida ngasi the weekend jam gi mari shuba episode asi loisinjare mathangi chayol da anauba artist sing puduna muk lakchage miam su suksoi soidana ngai biram mu khurumjari